ꯃꯀꯣꯛ ꯑꯆꯧꯕꯁꯤꯅ ꯑꯩꯒꯤ ꯑꯣꯏꯅ ꯍꯣꯔꯦꯟ ꯊꯝꯕ ꯑꯩꯒꯤ ꯅꯨꯄꯤꯅ ꯇꯨꯃꯤꯟꯅ ꯑꯩꯒꯤ ꯇꯤꯀꯣꯠꯇ ꯍꯥꯞꯄꯝꯕ ꯑꯩꯒꯤ ꯑꯣꯏꯅꯕ ꯅꯠꯇ꯭ꯔꯥ ꯅꯪ ꯅꯠꯇꯦ ꯑꯝꯇ ꯍꯥꯏꯌꯣ ꯁꯤ ꯅꯪ ꯅꯠꯇꯦ ꯑꯝꯇ ꯍꯥꯏꯌꯣ ꯑꯝꯇ ꯇꯥꯅꯤꯡꯗꯦ ꯅꯪ ꯅꯠꯇꯦ ꯑꯝꯇ ꯍꯥꯏꯌꯣꯕ ꯐꯖꯔꯦ ꯁꯤ ꯁꯤꯜꯂꯨꯗꯣꯏꯅꯤ ꯐꯖꯔꯦ ꯀꯗꯥꯏꯅꯣ Hello, good morning guys. Mayang kamain tawbirige, nungaibiribo. Aisu nungairi. Ado nahandi Manipur pumba lena kanban ngare. Ado ngarang su video sengwi tawne ado semba phangdre thabak khasin ba. Ado sidi kha kome ado mayam amang ata thokpa yumsum yaubiramani kem thoktu jiraw yaubiramani ado amang ata thokpa sum yaure ado amang ata thokpa du mungda khoisu kha thoi haitare. Yung yun thokte do kano na ito hoi hingon po sa itabo ko mayam do loy mag soe kole ado gari ju kha soe ado gari ju seng madam ne do matang sum video ming mina si tong ne do mayam yeng mina si fazare si ludoy si loy kai gre le na sidam pudare sidam ka saum pudrak male sidam ga sai su man tar kai ba ga Fajar, loi tuai, aku mana mana dah mai, si double tip nak payment. Si lebih tak ada, kai ti kai dah, si macam kai dah, jadi si pan kham dah kai boleh tu, si side glass si macam kai dah, ada lagi mata kai loi kopi, si loi kopi tu loi kopi. Si kopi man si orang mana? Si memang si loi kopi. Si mana dalam bidang kami ada kai man. Si mana kai deh? Si lagi. Ada gari macam apa ini? Kau dok pakai tahu tu juga. Koi si tabon bambi, si tabon bambi palam dah terus si tu yang tahu. Si tabon bambi loi mak, si loi untuk kare. Ado yama jang napi si dat maroi ka thab roi mo song ni kha siaudre samaroi di siba ngam di ko am kalli ko moi di magan samaroi di kem tau tre du na pa pi loi phambak na khare ado i kobi si han thawa tan ha no bu thadri na ke no bu thar ma di am bang ju ni khoi si kobi gai am tia kobi gai loi fudi kha nganu gi du kha thak ko ne do si loi nganu thak tu ko cha ba ba kha diaw le tu yeng si loi phudi khare si loi phudi si nem bo ko ri hom ban adagi yama ngai ta na wa thabi si pan ma ho ne si tu u yang ni sa wa thabi palis si loi ma phudi khare si loi phudi khare mana ma ton tit long to yaw loi som han po sai tha gi di haina ma tha si haina ma de ba thau to ba le phai ma di tháo mang rồi nè, chỉ là cần thiết khởi, tháo được lại phải hàng này tháo khai thì bằng giờ khi hiện đi mà chỉ phải giờ, chỉ đó thôi, chỉ khamien xin vào mà sung chút bự, chỉ được phải khả năng bàn bao giờ này chỉ khamien xin bự, làm trâu bàn chỉ được xì, cần thiết khởi, khi hiện đi mà chỉ được sáng sáng. Ada memang suaina koi liang kan nata dan kau tu sih kena tahu ikut ni ko koi weather sih siam sathi ni tahu leh ikut ni do Manipur ni suaina mak ti tahu thok tahu ni do hana padan tahu leh mam di koi cing da uwa yang kuk thok pa koi cing ana leh mak kuk thok pa ti sam pam kha da uwa kuk thok pa de koi si tapak ta sungai de uwa hujulak ta ba adagi uwa pasan hok ta ba adagi posai sum yan that ki ba khot ki ba adai du memang da mor ka da koi suaina koi climate change thok pa ni ado memang nuaiti ado amang ta sok ko memang mero mani ado sarkar na su bating pang ko poi suan tha pa thing na re do ho sok ko sok poi kre na do soe na su khoi dingkhan na ga wakhal nuai ta na ten to lei bi ya de do kan na hona ga khoi memang chakhat min na no mu hanai phim da hanjan min na kan hona che ai ju hona ge memang ado makha video mu ni minas la foi
ꯂꯐꯣꯏꯁꯤ ꯀꯩꯝ ꯇꯧꯗꯦ ꯍꯥꯏꯁꯦ ꯂꯣꯏ ꯈꯥꯝꯕꯠꯂꯤ ꯀꯦꯟꯗꯤ ꯀꯦꯜꯍꯧꯗꯦ ꯈꯥꯝꯕꯠꯂꯤ ꯑꯩ ꯀꯦꯃꯦꯔꯥꯁꯤꯅ ꯃꯌꯦꯛ ꯁꯦꯡꯗꯕꯩꯔ ꯈꯪꯗꯦ ꯆꯪꯉꯗꯤ ꯎꯅꯤ ꯉꯁꯥꯏꯒꯤ ꯂꯐꯣꯏꯁꯦ ꯑꯁꯤ ꯂꯩꯔꯤꯕ ꯂꯐꯣꯏ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣই ꯂꯦꯟꯅ ꯐꯨꯕꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯃꯤꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯍꯌꯤꯡ ꯃꯊꯤ ꯇꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯏꯗ ꯑꯃ ꯇꯧꯕꯗꯣ ꯁꯝꯕ꯭ꯔꯨ ꯊꯨꯡꯕꯩ ꯇꯥꯏꯞ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯐꯨꯗꯦꯛꯄꯩ ꯂꯩꯔꯦ ꯁꯤꯗ ꯂꯦꯟ ꯂꯐꯣꯏꯗ ꯂꯐꯣꯏ ꯑꯅꯤꯅꯤ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯑꯁꯣꯝꯗ ꯑꯁꯣꯝꯒꯤꯁꯨ ꯇꯧꯔꯝꯗꯧ ꯃꯥꯜꯂꯦ ꯌꯦꯡꯁꯤ ꯍꯣꯏ ꯂꯐꯣꯏ ꯑꯃ ꯉꯁꯥꯏ ꯍꯧꯗꯅ ꯁꯣꯝꯀꯗꯅ ꯌꯦꯡꯉꯤꯗꯣ ꯁꯤꯁꯤꯅ ꯂꯩꯔꯦ ꯁꯤꯁꯨ ꯐꯅꯗꯤ ꯆꯥꯎꯖꯔꯛꯑꯦ ꯁꯤꯁꯨ ꯂꯦꯟꯅ ꯊꯥꯕꯒꯤ ꯑꯃ ꯂꯣꯏ ꯈꯥꯝꯒꯠꯂ ꯂꯩꯔꯦ ꯁꯤꯗ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯂꯐꯣꯏ ꯄꯥꯝꯕꯤꯗꯤ ꯇꯦꯛ ꯍꯧꯗ꯭ꯔꯦ ꯁꯤꯁꯨ ꯀꯦꯜꯍꯧꯗ꯭ꯔꯦ ꯑꯗꯣ ꯍꯤꯡꯗꯤ ꯃꯥꯜꯂꯦ ꯁꯤꯃꯗꯤ ꯖꯍꯥꯖꯤꯅ ꯌꯥꯝ ꯍꯥꯎꯕ ꯂꯐꯣꯏꯗꯣ ꯄꯥꯟꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯪꯒꯦꯟꯗꯤ ꯊꯥꯔꯅꯤ ꯑꯗꯨꯒ ꯁꯣꯟꯊꯔꯅꯤ ꯁꯤꯗꯩ ꯊꯥꯗꯔꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯥ ꯃꯌꯥꯝ ꯑꯁꯤ ꯑꯆꯧꯕꯁꯨ ꯂꯩꯀꯣ ꯉꯥꯗꯤ ꯑꯗꯨ ꯁꯤꯗꯩ ꯐꯥꯒꯦ ꯇꯧ ꯁꯤ ꯃꯆꯤꯟꯖꯥꯛ ꯁꯤ ꯂꯪꯁꯤꯜꯂꯗꯤ ꯉꯥ ꯂꯥꯛꯀꯅꯤ ꯁꯤ ꯂꯥꯛꯄꯦꯡꯁꯤ ꯍꯧꯕ ꯑꯃꯅꯤ ꯄꯣꯛꯈꯤꯒꯦꯀꯣ ꯃꯆꯤꯟ ꯋꯥꯏ ꯊꯥꯗꯔꯤ ꯀꯥꯏꯅ ꯀꯣꯡꯒꯣꯟ ꯀꯥꯅ ꯑꯣ ꯀꯣꯡ ꯆꯪꯉꯛꯏꯁꯦ ꯀꯥꯏꯁꯦ ꯌꯥꯎꯒꯗ꯭ꯔꯣ ꯌꯥꯎꯕ ꯌꯥꯎꯗꯕ ꯈꯪꯗꯦ ꯌꯥꯎꯗ꯭ꯔꯦ ꯌꯥꯎꯗꯦ ꯌꯥꯎꯗ꯭ꯔꯗꯤꯀꯣ ꯑꯗꯨꯒ ꯁꯥꯏ ꯊꯩꯁꯤꯅꯤ ꯑꯦ ꯍꯥꯂꯨꯅ ꯁꯥꯏ ꯃꯇꯥꯏꯗꯤ ꯁꯣꯝꯗ ꯆꯠꯂꯒ ꯁꯣꯝꯗꯗꯤ ꯁꯣꯝꯗ ꯁꯣꯝꯒꯠꯂꯒꯦꯀꯣ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯤ ꯇꯣꯝꯕ ꯅꯪ ꯗꯗꯥ ꯍꯩꯇꯦ ꯌꯥꯎꯋꯦ ꯍꯩꯇꯦꯗꯤ ꯌꯥꯎꯔꯦ ꯑꯃ ꯃꯆꯥ ꯍꯟꯗꯣꯛꯈ꯭ꯔꯣ ꯑꯆꯧꯕ ꯂꯧꯔꯣ ꯇꯣꯝꯕ ꯕꯥꯇꯤꯟꯗꯣ ꯄꯤꯔꯛꯑꯣ ꯄꯤꯛꯇꯤ ꯄꯤꯛꯏꯀꯣ ꯊꯧꯁꯦ ꯍꯥꯏꯔꯣ ꯍꯣꯔꯦꯟ ꯐꯥꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯄꯨꯔꯛꯑꯣ ꯕꯥꯇꯤꯟꯗꯣ ꯑꯣ ꯑꯣ ꯕꯥꯇꯤꯟ ꯑꯆꯧꯕꯗꯣ ꯄꯨꯔꯛꯑꯣ ꯕꯥꯇꯤꯟ ꯑꯆꯧꯕꯗꯣ ꯄꯥꯏꯔꯛꯑꯣ ꯉꯥꯒꯤ ꯍꯥꯏꯔꯣ ꯕꯥꯇꯤꯟ ꯑꯆꯧꯕ ꯇꯣꯝꯕ ꯚꯤꯗꯤꯑꯣꯗ ꯌꯥꯎꯅꯤꯡꯕ꯭ꯔꯥ ꯌꯥꯎꯔꯦ ꯐꯖꯔꯦ ꯌꯥꯎꯔꯦ ꯍꯧꯖꯤꯛ ꯌꯥꯎꯔꯦ ꯕꯥꯇꯤꯟ ꯄꯨꯔꯛꯑꯣ ꯀꯌꯥꯅꯣ ꯌꯦꯡꯒꯦ ꯌꯥꯎꯔꯤꯗꯣ ꯉꯥ ꯑꯍꯨꯝ ꯕꯥꯇꯤꯟ ꯂꯧꯔꯨꯒꯦ ꯃꯆꯥ ꯊꯥꯗꯣꯛꯈ꯭ꯔꯣ ꯑꯆꯧꯕꯗꯪ ꯇꯧꯁꯤ ꯑꯃꯗ ꯊꯥꯗꯣꯛꯈꯣ ꯐꯥꯒꯦ ꯉꯥꯏꯈꯣꯍꯦ ꯏꯇꯥ ꯅꯥꯟꯊꯣꯛꯈꯤꯅꯤꯀꯣ ꯑꯃꯨꯛ ꯁꯤꯗ ꯊꯥꯡꯒꯠꯂꯛꯑꯣ ꯃꯅꯨꯡꯗ ꯏꯟ ꯃꯅꯨꯡ ꯊꯥꯡꯖꯜꯂꯛꯑꯣ ꯍꯥꯏꯕꯅꯤ ꯐꯖꯔꯦꯍꯦ ꯄꯣꯠꯁꯦ ꯇꯧꯔꯦ ꯁꯤꯗ ꯆꯪꯉꯤ ꯍꯥꯏꯕ ꯇꯣꯡ ꯌꯥꯗꯦꯕ ꯃꯄꯥꯟꯁꯤ ꯂꯣꯏ ꯍꯟꯕꯖꯥꯠꯅꯤ ꯉꯥꯅ ꯑꯩꯁꯤ ꯌꯥꯎꯔꯦ ꯀꯩꯅꯣ ꯑꯃꯨꯛ 이제 누구지? 너무 어떤? ꯉꯥꯎꯊꯣꯛ ꯄꯥꯏꯍꯜꯂꯣ ꯍꯟꯗꯣꯛꯁꯤ ꯇꯨꯁꯦꯅ ꯂꯥꯎ ꯂꯩꯔꯝ ꯅꯥꯏꯗ 이놈 너무 저렇게 아이고 야 그래도 마도 그래 두 가지가 아니야 이게 좀 나오네. 어머 닫아가겠고 지들이 ꯉꯥ ꯀꯔꯤ ꯀꯔꯥ ꯂꯛꯀꯅꯤ ꯈꯪꯉꯦ ꯉꯥꯁꯦ 너무 못 따라 봐 가면 하면 그래 파이 통하라 조금씩 ꯂꯧꯈꯠꯁꯤꯜꯂꯗꯪ ꯎꯀꯥꯕꯤꯒ ꯂꯩ ꯅꯝꯍꯧꯔꯤ ꯊꯨꯡꯉꯥꯏ 아 싱이 딱 해절을 놨기니 ꯑꯗꯨ ꯍꯩꯗꯣꯛꯑꯣꯗꯅ ꯏꯁꯤꯡꯗꯣ ꯇꯧꯔꯣ ꯁꯣꯝꯗꯁꯦ ꯑꯆꯧꯕ ꯁꯤꯝꯗꯪ ꯂꯧꯁꯤꯜꯂꯒꯦ ꯌꯥꯝ ꯆꯥꯎꯗ꯭ꯔꯤꯅ ꯍꯣꯔꯦꯟ ꯌꯥꯝ ꯆꯥꯎꯗ ꯑꯣꯏꯗꯤ ꯆꯥꯎꯗꯦ ꯑꯗꯨꯗꯤ ꯌꯥꯎꯔꯝꯗꯤ ꯃꯥꯟꯗꯦꯗ 실버 야래 ꯐꯖꯔꯦ ꯀꯗꯥꯏꯅꯣ 시 실버 좀 ꯐꯖꯔꯦꯍꯦ ꯁꯤꯗꯤ
ꯅꯨꯄꯥꯅ ꯑꯐꯥꯎ ꯈꯨꯗꯤꯡꯒꯤ ꯁꯤꯜꯚꯔ ꯑꯃꯃꯝ ꯍꯥꯏꯅ ꯇꯧꯔꯤꯅꯤ ꯑꯗꯨ ꯃꯥꯅ ꯁꯤꯜꯚꯔꯗ ꯂꯩꯇꯦ ꯍꯦ ꯂꯩ ꯊꯝꯃ ꯂꯩ ꯑꯩ ꯄꯥꯏꯒꯦꯁꯤ ꯑꯁ ꯄꯥꯏꯕ ꯉꯝꯗꯦ ꯑꯝꯇ ꯀꯣꯊꯧꯅꯦ ꯑꯩ ꯇꯧ ꯁꯤ ꯄꯥꯏ ꯅꯝꯃꯣ ꯁꯤꯝꯇ ꯅꯝꯃꯣ ꯁꯤꯝꯇ ꯅꯝꯃꯣ ꯐꯣꯟꯁꯦ ꯀꯩꯅꯣ ꯃꯁꯤꯡꯁꯨ ꯀꯩꯅꯣ ꯇꯧ ꯁꯣꯛꯈ꯭ꯔꯦ ꯃꯥꯏꯁꯤꯡꯁꯦ ꯁꯣꯛꯄ ꯅꯠꯇꯦ ꯁꯣꯛꯄꯗꯤ ꯂꯤꯔꯦ ꯁꯦ ꯅꯣꯏ ꯕꯣꯁꯅ ꯐꯥꯏ ꯉꯥꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯂꯥꯡꯕꯒꯤꯗꯨꯒꯨꯝꯕ ꯉꯁꯤ ꯑꯆꯧꯕ ꯑꯃ ꯐꯥꯔꯦ ꯁꯤ ꯃꯅꯨꯡꯗ ꯌꯦꯡꯉꯣ ꯁꯤ ꯃꯌꯥꯝꯁꯤꯒ ꯄꯨꯈꯠꯂꯁꯤ ꯌꯥꯔꯦꯁꯦ ꯄꯨꯈꯠꯂꯁꯤ ꯑꯥꯗꯩ ꯐꯥꯔꯦ ꯍꯧꯖꯤꯛ ꯁꯦ ꯁꯤ ꯇꯧꯊꯣꯛꯑꯣ ꯑꯗꯨꯒ ꯆꯥꯅꯕ ꯁꯤꯁꯤꯅ ꯁꯤꯜꯚꯔꯁꯦ ꯌꯦꯡꯉꯣ ꯂꯤꯕꯒꯤ ꯆꯥꯎꯔꯛꯄꯒꯤ ꯌꯦꯡꯉꯣ ꯃꯆꯤꯟꯗ ꯀꯩꯅꯣ ꯊꯣꯛꯂꯛꯏꯁꯦ ꯁꯤꯜꯚꯔ ꯂꯩꯔꯦ ꯔꯧ ꯃꯦꯔꯒ ꯂꯩꯔꯦ ꯁꯤ ꯀꯅꯥ ꯆꯥꯎ ꯌꯦꯡꯉꯣ ꯃꯥꯏ ꯃꯃꯥꯏꯒ ꯌꯥꯔꯦ ꯄꯥꯏꯔꯣ ꯆꯪ ꯂꯥꯛꯑꯣ ꯇꯨꯡꯍꯟꯕꯤ ꯇꯧꯊꯔꯦ ꯍꯧꯖꯤꯛ ꯁꯨꯝ ꯍꯩꯊꯖꯕ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯈꯣꯠꯅꯕ ꯈꯨꯠꯁꯤꯅ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯍꯩꯊꯖꯕ ꯉꯝꯒꯗꯕ ꯆꯥꯡꯗ ꯊꯛꯆꯕ ꯃꯍꯤ ꯍꯩꯈꯤꯕ ꯌꯥꯒꯗꯕ ꯃꯥꯟꯕ ꯆꯥꯡꯗ ꯊꯝꯕ ꯈꯥꯕꯩꯅ ꯈꯤꯇꯪ ꯂꯦꯡꯕ ꯀꯥꯁꯟꯈꯤꯕ ꯅꯞꯁꯟꯈꯤꯕ ꯐꯅꯕ ꯃꯀꯣꯛ ꯑꯆꯧꯕꯁꯤꯅ ꯑꯩꯒꯤ ꯑꯣꯏꯅꯕ ꯍꯣꯔꯦꯟ ꯊꯝꯕ ꯑꯩꯒꯤ ꯅꯨꯄꯤꯅ ꯇꯨꯃꯤꯟꯅ ꯑꯩꯒꯤ ꯇꯤꯀꯣꯠꯇ ꯍꯥꯞꯄꯝꯕ ꯑꯩꯒꯤ ꯑꯣꯏꯅꯕ ꯅꯠꯇ꯭ꯔꯥ ꯅꯪ ꯇꯦꯟ ꯇꯥꯏꯌꯣ ꯁꯤ ꯅꯪ ꯇꯦꯟ ꯇꯥꯏꯌꯣ ꯑꯝꯇ ꯇꯥꯅꯤꯡꯗꯦꯗ ꯅꯪ ꯇꯦꯟ ꯇꯥꯏꯌꯣꯕ ꯃꯀꯣꯛ ꯑꯆꯧꯕꯗꯤ ꯀꯅꯥ ꯍꯥꯞꯇꯣꯏꯅꯣꯕ ꯑꯩꯉꯣꯟꯗ ꯍꯥꯞꯀꯗ꯭ꯔꯥ ꯃꯤ ꯏꯃꯥꯒꯤꯅꯤ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯃꯥ ꯍꯥꯞꯀꯗ꯭ꯔꯥ ꯅꯥꯎꯆꯥ ꯍꯥꯞꯀꯗ꯭ꯔꯥ ꯑꯩꯈꯣꯏ ꯕꯥ ꯍꯥꯞꯀꯗ꯭ꯔꯥ ꯀꯅꯥ ꯍꯥꯞꯅꯤ ꯑꯆꯧꯕꯁꯦ ꯏꯃꯥꯒꯤ ꯃꯀꯣꯛ ꯃꯉꯥꯅꯤ ꯁꯤ ꯍꯥꯞꯄꯤꯁꯦ ꯀꯅꯥ ꯍꯥꯞꯅꯤ ꯑꯆꯧꯕ ꯏꯃꯥꯒꯤ ꯑꯅꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯆꯧꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯔꯛꯑꯣ ꯌꯥꯔꯦ ꯏꯃꯥꯒꯤ ꯉꯥ ꯇꯥꯎꯕ ꯃꯨꯟꯒꯗꯕ ꯃꯥꯜꯂꯛꯄ ꯑꯊꯣꯡꯕ ꯃꯈꯨꯝ ꯍꯥꯡꯗꯣꯛꯄ ꯌꯥꯒꯗꯕ ꯆꯥꯡ ꯌꯦꯡꯕ ꯃꯍꯤ ꯌꯥꯝꯕ ꯐꯥꯠꯇ꯭ꯔꯤꯕนี่โกนตรง ꯊꯧꯔꯤꯗ ꯆꯤꯡꯁꯤꯜꯂꯤꯅꯦꯕ ꯃꯁꯤꯀꯣ ꯃꯌꯥꯝꯁꯤ ꯒꯥꯔꯤ ꯁꯤꯜꯂꯨꯔꯦ ꯒꯥꯔꯤ ꯁꯦꯝꯕ ꯁꯤꯜꯂꯨꯔꯦ ꯑꯩ ꯕꯨꯂꯦꯠꯀꯤ ꯀꯤꯛ ꯂꯧꯔꯦ ꯂꯣꯏꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯂꯩꯔꯦ ꯃꯦꯗꯥꯝꯁꯦ ꯌꯦꯡꯉꯨ ꯁꯛꯁꯦ ꯕꯔꯕꯥꯠ ꯇꯥꯔꯦ ꯃꯦꯗꯥꯝ ꯁꯛꯁꯦ ꯑꯩ ꯂꯩꯔꯦ ꯑꯗꯣ ꯑꯌꯨꯛꯇꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯉꯁꯥꯏ ꯃꯊꯪ ꯕ꯭ꯂꯣꯛ ꯅꯝꯕꯒꯤꯗꯧꯕ ꯃꯊꯪ ꯆꯠꯂꯨꯔ ꯃꯇꯨꯡꯗ ꯄꯣꯠ ꯆꯩ ꯂꯩꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯁꯤ ꯂꯩꯔꯦ ꯆꯥꯛ ꯄꯨꯡ 3 ꯇꯥꯔꯦ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯤ ꯃꯌꯥꯝ ꯆꯥꯛ ꯆꯥ ꯂꯣꯏꯊꯣꯛꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯀꯤꯛ ꯑꯔꯤꯕ ꯑꯅꯧꯕ ꯁꯤ ꯄꯥꯟꯕ ꯌꯥꯗꯕ ꯁꯤꯗꯣꯏ ꯄꯣꯠꯁꯦ ꯕꯔꯕꯠ ꯇꯥꯂꯦ ꯑꯗꯣ ꯃꯌꯥꯝ ꯀꯤꯛꯁꯤ ꯄꯥꯟꯈꯤꯒꯦ ꯀꯤꯛ ꯄꯥꯜꯂꯒ ꯉꯁꯤꯗꯒꯤ ꯁꯤꯒꯩꯁꯦ ꯊꯨꯡꯅꯍꯧꯒꯦ ꯇꯧꯅꯤ ꯍꯥꯟꯅ ꯀꯤꯛꯁꯦ ꯍꯧꯒꯠꯂꯕ ꯑꯗꯣ ꯁꯤꯁꯦ ꯑꯔꯤꯕꯅꯦ ꯁꯤꯁꯤꯅ ꯑꯅꯧꯕꯗꯨꯅꯤ ꯉꯁꯤꯗꯒꯤ ꯁꯤꯁꯦ ꯊꯧꯅꯉꯥꯏ ꯇꯧꯅꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯒꯥꯔꯤꯅꯤ ꯕꯨꯂꯦꯠ ꯑꯔꯤꯕꯁꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕ꯭ꯂꯣꯛ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯌꯥꯏꯐꯔꯦ